2025 की December की तांग तरेत की चौराकना अयु की पुंग 13 मुक ताबा स्वाइदा हरियाणा की यमुना नगर दलैबा प्रताप नगर पुलिस स्टेशन दा इमरजेंसी कॉल अमखक लागलमी नेशनल हाईवे 907 की मनाक दलैबा पॉपुलर नर्सरी दा मकोक याउदबी नुपी अमगी असीबा हक्सांग लई हाइना पाउ पिरकलमी अतेना मतमदा पुलिस पॉपुलर नर्सरी दा यौरकलमी अमसुंग यामना थुना मफम असी मीगी मी ngakta ngairakलमी थौदोक थोफम सिदगी मियाम लापना तानथोकलबा मतुंग पुलिसना नापी मरक्ता नुपी अमगी असीबा हक्सांग तारग लैबदो उरमी अमसुंग महाकी मसादा फीसु थोंगलमदे सिरिबी नुपी असीगी मकोकसु यावरमदे थौदोक थोफम असी निंगथीजना इन्वेस्टिगेट तौनबा पुलिसना मकोक थोंबा पुलिस ऑफिसर सिंह क्राइम इन्वेस्टिगेटिव एजेंसी डॉग स्क्वाड अमसुंग फोरेंसिक टीम दा कॉल तौदुना लाकनबा हाइखिरमी टीम मयाम असी यरुक्ट्रिकांदा पुलिसना असी भागसांग असीबु इहान हाना उरक्खिबा बीजे हारिबा नुपा असिदा वहंग पाहंग तौबा हौरमे बहादुरपुर गुरुद्वारा की मनाक्सिदा लई अंगौबा सातपा लईगी चरा सेंबगी थबक तौबा बीजेना पुलिसदा चौराकना अयुकी पुंग 13 मुक ताबा स्वाइसिदा महाक गुरुद्वारा सिदा इसिंग लौबा चटली महाकना चटलिंगैदा पॉपुलर नर्सरी की मनुंगदा नुपीगी असी भागसांग अमा उई हाइरमे यामना किनिंगाई ओइबा फिल्म असी बीजेना उरुबदा महाक्ति कीबना लोइरमी मसाना मसाबु फाथजरगा नर्सरी असिगी मपु परमजिता पाउ पिरमी वफम असे ताबदा परमजितसु ज्ञान अमा तारमदे महाकने इमरजेंसी नंबर 112 दा कॉल तौदुना असी भागसांग असिगी पाउ पुलिसता पिखिरमी परमजितना पुलिसता असी भागसांग असी 2025 की दिसंबर की तांग 3 की नुमिदांग नत्रगना तांग 3 की अयुक्ता लंगथोकलंबो ओइरमगनी हाइरमी इन्वेस्टिगेट तौबा हौरदुना थौदोक थोफमदगी सैंपल लौकटलमी अमसुंग पुलिसना मखोइगी डॉग स्क्वाड की मतेंगसु लौरमे हुई असिना असिबा हक्सांगी मनम नमलबा मतुंग नर्सरी की मनुंगसिदा मीटर 10 मुक चटलगा लेपलमी मसिगी मतुंग हाईवे रोमदा खरा चटलगा हुई असी अमुक लेपखिरमी असिबा हक्सांग असिगी मनम मफम स्वाइदा लोइखिबगी मवोंगदा हुई असी अकोइबसिदा कोइचट चतुना लैरमी फोरेंसिक टीमना असिबा हक्सांग असिगी अकुपा डिटेल्स यंगसिना मतमदा थमोय सोकनिंगाई ओइबा वफम खरा थोरकलमी नुपी असिगी येत थंगबा खोंगदा लंग अमा किरमी मबुक्तो पोकपदगी यावजरकपा दाग अमा लै क्वाइदगी नुंगाइत्रिबा वफम अमना नुपी असिगी मकोक असि ककपदा यामना थौबा खुलाई अमा सिनखी हाइबा खंगमा ngamlami थौदोक थोफम असि यामना फजना कुपना यंगसलबा मतुंगदा लखतपा याबा एविडेंसिंग लखतलबा मतुंग पुलिस की टीमना असिबा हक्सांग पोस्टमार्टम तौनबगीदमक यमुना नगर दा लैबा मुकुललाल डिस्ट्रिक्ट सिविल हॉस्पिटल दा थाखिरमी अहानबा इन्वेस्टिगेट तौबा असिदगी नुपी असिगी चहीसी 15 दगिना 30 फाउबगी मरक्ता लैगनी हाइबा खंगमा ngamlami नुपी असि अथेंगबा अहिंगी मतमदा अतोपा मफम अमदा हातलुरबा मतुंग नर्सरी असिदा पुरक्तुना लंगथोकलंबनी हाइबासु खंगमा ngamlami नुपी असिगी मकोक कक्थतखिबा अमसुंग महाकपु मफी मरोल याहोलमद्रिबसिगी मरमसी नुपी असिबु मसक खंगदोकपा ngamदनबगी वखलोन अमदा तौरंबनी थौदोक असिगा मानबा ममांगदसु हरियाणा की यमुना नगर डिस्ट्रिक्ट थोखिबा लैख्रे मफमसिदा नुपी अमदी मौसिंग अहानबदा मखोइबु नुपी ओइबगी इज्जत लौगनी मसिगी मतुंग हातोकलगा मेई तादबा मफमदा लंगथोकलमे थौदोकसिंग असिना मरम ओइरगा नुपी असिबु लंगथोकलमलिबा मोंग मतो फियम से उरगा मिपुम खुदिंगमकना थौदोक असिसु ममांगदा थोखिबसिंग अदुगा मानरमगनी हाइना खलमी नुपी असिबु यामना अवाबा अकीबा मिहात अमदा हातलमलिबा सारामचत चटपा मियोय असि कना ओइगदौरिनो वफम असि मियोय कया अमगी वाखलदा वहंग अमु ओइना थोलक्तुना यामना नुंगाइ हलमदे नुपी असिगी मसादा फी अमत्ता थोंगलमदबा अमसुंग मकोकसु यावरमदबना मरम ओइरगा नुपी सिगी मसक खंगदोकनबा होटनबदा अवाबा अमखक ओइरमी मसक खंगदबना मरम ओइरगा केस असि सॉल्व तौनबा होटनबदसु अरुबा अमखक ओइरमी मसिदगी अमुक हेदोरक्तुना असिबा हक्सांग फंगलिबा मफम असिना केस असिबु हेन अमुक लुहल्लमी कईगिनो हाइरगदी असिबा फंगलिबा मफम असि उत्तर प्रदेश अमसुंग उत्तराखंड की बॉर्डर मनाक्ता ओइरमी मसिना पुलिस सिंबु थौदोक असिबु पांथोकलमलिबा मियोय असि स्टेट अहुमसिगी मनुंगदा करमबदगी ओइदोइनो अमसुंग नुपी असि लंगथोकलमलबा मतुंगदा करमबा स्टेट ता चटलमगनी हाइबा वहंगसिदा कगाउना हल्लगा थमलमी इन्वेस्टिगेट तौबा नुमित निनी सुरकलमी अदुबु पुलिस की वहंग अमतगी पाउखुमदी
phangma ngamlamde. Pulisna asiba fangliba mafamsigi manak nakpada laiba mafamsingda thibu humbagi thabaksu chatharami adubu nupi asigi kakhriba mahaki makokti phangma ngamlamde. Thodok asigi matangda langla langjin amata phanglaktabadagi ikui kuidrikanda mangkiba mioi singromda oina bityeng thamba horaklami. 2025 ki December ki tang 9 da pulisna makhuigi record mayamsi yengba horami. Record asida haukiba numit 10 da Ambalada nupi 12, Karnalda nupi 15 amasung Yamuna Nagar district manungsida nupi 13 mangkibagi missing report file torakpa thengnarami. Mangkriba nupi sing asigi chahisi 13 tagina 35 gi marakta loinamak oirami. Numit 10 khakki manungda district ahumdagi punna nupi 53 ni mangkribasi masai tabada yamna kininga oiba wafam amakhakni. Hairiba masing asidi sumatagi pulis ta pirakpa report ni report toroktaba mioi kaya amasu yaramdoini. India masa pumbagi oinadi phibam asi kamaina toramgani. Case asigi matangda amuk laklabada Pratapnagar Police Station na konba nupi gi asiba haksang fangliba area sida haukiba numit 10 da nupi ama fawba mangkibagi report amata torokhide. Police na haukiba numit 10 gi mamangdagi mangi haina report torokiba nupi 53 gi parents ta contact toromi adubu kanabadi kari amata fanglamde. Police ki mafamda siribi nupi si kanano haiba khangde aduga hatlamliba mioi sigisu karigumba clue amata lairamde. Thodok asi blind oiba mihat amakhak oirami amasung police ki damak case asi solve tawbada achauba challenge amakhak oirami. Nupi asi wa hatlamliba maung asina mafam asigi mioi singda akiba amakhak fawalami. Maram asina thodok asi yamna thuna solve tawnabagi akanba pressure amakhak laklami. Marak sida nupi asigi postmortem report laklami. Nupi asida nupi oibagi izat manghan khiba natragana nupi asina awa China khangkhibagi mami amata tade haina mayak sengna irami. Nupi sigi misi khawri charam metpana oirami. Numit taruk ni surakla fawba nupi sigi masak khanglaktabadagi 2025 ki December ki tang 12 da nupi asigi aroiba mathomangam pangthokhirami. Case asi solve tawnabagi damak police ki SIT ama samlami kaigino hargadi thodok asi Uttar Pradesh amasung Uttarakhand gi border manakta thokpagini. Maram asina police ki team amana petrol pump bus stand amasung dukan gi apunba CCTV 50 henbagi footage check tawrami. Atopa team amana mobile call gi details amasung digital evidence thibagi thabak tawrami. Matawa sumna police ki khutta ahanba oina clue khitang fanglami. 2025 ki December tang 3 ki numidangi pung 13:30 da Araiwala khungangi tile factory amada install toba CCTV footage ta car ama urami. Car gi alloy wheels asida light hapasu urami amasung hairiba car asi minute 3 leiraga numidangi pung 13:40 da UP romda chatpagi CCTV camera amada amuk urami. Hairiba mafam asigi akoibada unknown number ama active oiraga leiba police na urami. Number asi trace tawbada timber hairiba u asi hural nalada karba tawba kangugi oirami. Makoida wahang pohong tawbada thodok thokliba mafam swaida UP number gi car ama koi thau thoruga leiba ui hairami. Wafam asi khanglakpadagi police na Uttar Pradesh tagi Haryana chatpagi lambi sida oina focus tawrami. Masigi matung CCTV footage active mobile location amasung technical analysis ki matengna 2025 ki December ki tang 18 da Uttar Pradesh ki Saranpur city gi Tidoli khungangi yum amada yawraklami. Imung asigi luhong khongdongba ama yawbagi phibam ama oirami. Luhongliba nupi asigi mayamba Bilal haiba nupa asi police na faduna uraklami. Police na Bilal da khara kihan khangalaga wahang pohang tawbada masak khangba ngamkhidrabi nupi asi mahaki girlfriend umagi oirami. Blind murder case ama oina lairama thodoksi hawjikti anoba saklon amada lakpa horami. Police na uma sire haina mayumgi bida pau piraba matung case asigi mayolsi amuk henna maung ama tawrami kaigino hargati machanupi sire haibagi nungaitaba awaba pokpagi mahuta umagi imungi mina machanupi di haukiba chahi 13 gi mamangda sikhre haiklami. Case asigi asengba warisi kari oigadawrino mangak kaktuna halamlibi nupi asina kana oidorino amasung misi asiga uma amadi Bilalga kari mari leinai.
Chahi tarahumdogi mamangni mafamna Uttar Pradesh Saranpur Halalpur khungangni masin manau taruki manungda masagi chahi tarataret surabi Uma mahakna khwaidagi itom tombini masina maram oiraga mayamna mahakpu luna chana tobi chahi yamdragasu imung manungna Uma luhongbinaba thorang torami mahaki mapuroiba oigadoriba mioi asi tabak ingkhang toba mioi amakhakni 2012 March tang ahumsi Uma gi mehendi function pangthokpu numitni mathangi numita Sahabaki Kurukhetradagi Uma gi fiancé mabu lawba lakadoini Uma su magi luhongba asida masana yaningbagi mami amakhak tai luhongba asigidamak mahakna pamjaba dress lairami amasung mehendina mahaki mapuroiba oigadoriba nupasigi mingsu makutta irami Uma gi nungaijaba haraujaba se uraga imung manungsu wakal nungairami Uma gi yumda mari mata loinamak laktuna leirami amasung mioi ayamba busy oirami mehendi da tawgudaba chatna bising tawbo loiraga numidangi pung mapan muk taba swaida Uma waman bagi tumba sanglame chawrakna pung ama leiraga numidangi pung tara muk taba swaida Uma gi mache Uma gi rumda lakpada Uma leiramde maramasina mache na Uma bu thirami yumgi akoiba amasung yum manungda thiraba matung fangdabadagi Uma mangkhre haibagi pausi mahaki parents ta tamlame pau ase tabada Uma gi parents ti gyan manglame kaina mangkhre haibagi pausi kayam kuinabu lotuna thamdoino tamna pau asi mari mata singna khangba horoklame masagi matung imung asi koilang langlami ahing chupa Uma bu thirami adabu phangmangam lamde nonga laba matungda Uma gi parents na makhoi gi thangnabadu laiba Johnny ga machanupi chenkre haba khanglami masi tabada Uma gi parents ti ikaibana loirame luhongbagi haraudana leirama mayamdo awabagi wakhalna tumin lainarame ikaiba amasung badnam fanglani haibagi akibana mioi kudingmak kapnarame masigisu mathakta borsu Uma gi yumda yoroklame Uma gi mamana mahaki machanupi kaina ohelani haibagi firep amakhak laurame machanupi luhongbagi mandopta phamhanduna nupa asida luhongkhirame numit asimaktada Uma gi parents na machanupi ga mari amata leitre haibagi firep amakhak laurami amasung machanupi makhoigi damak sikhre haina laurami asomdana Uma Johnny ga chalaklaba matung court marriage tawrami amasung chahi amagi matungda machanupa ama fangjerami machanupa gi mamingna Rishabh haina kaurami Johnny gi thabaksi painter oibani yumgi expenditure kudimak mahakna loina purami yum panba horakpadadi kaisu thoidokpa problem amata mayok naramde adubu matamgi matung inna makhoi anigi marakta yanadaba khatnaba horaklami nungtigi khatna chainaba tawbadagi pelaktuna Umana Johnny ga luhonglaba matung chahi 13 leiraga Johnny dagi tongana leibagi firep laurami masigi matung matai manau ani masa yanaduna divorce tawrami amasung Saranpur gi Gangotri area da Uma leirami divorce tawraba matungda Johnny na machanupa chaunaba yokpagi daita fanglami Rishabh sumapaga harau leirami mapuroibaga mari amata leinadrabasu Uma machanupa budi yamanung sirami machaga unaba kaigumba kandana mahaki ex husband gi yumda chatli aduga kaigumba kandana machanupa Rishabh magi dalai Uma hanadagi hauna mayumdagi lapthoklaga leiribani amasung mapuroibaga khainaraba matung naitom taba haibadu oirami masidagi koknaba mahak koiba hek chatli sumaina koibagi tholakpasida 2023 da Uma ga Saranpur gi Titoli village tagi masagi chahi 15 suraba Bilal ga thengnarami mahaki sinfamna taxi driver ni makhoi ani tapna marup oiraklami amasung marup oirambadagi affair thamba horaklami matamgi matung inna makhoi ani gi marisi chesilakpadagi live in da leiba horami hawjikti Bilal na yumgi expenditure loinamak puthokpa horami Bilal na Uma gi haukraba wari sing loina khanglami relationship ta laklaba matungda Uma machanupa Rishabh unaba chatpada Bilal na kaisu thoidokpa khalude 2025 ki November thada ingba khara horokpagi matamsida Uma na machanupa Rishabh ki winter gi dress leiraduna machanupa unaba magi ex husband gi yumda laklami adubu kana amatana handaki unaba asina mama macha ani gi unaba aroiba oini haibadi Bilal amadi Uma luhongnaba sem sarabani amasung masigi nungaiba pausi Umana yumthangnaba singdasu hairami adubu
Uma hairiba nungaiba asi phangdrikanda yamna tamthina hatpikirami. Police na Uma hatpagi charge ta Bilal bu farami. Bilal masana Umaga luhongba asi yaraga karigidamak mahakna Uma bu yamna tamthina hatlibano. Wahang asigi paukum phangnaba police na Bilal bu police station da puduna laklami amasung wahang pauhang tawba horami. Ahanbadadi Bilal na Uma misi mahakna tawba natte hairami adubu police ki wahang da mahak kuina khangba ngamlamde. 2025 ki December ki tang 3 ki midang wairamda Bilal mamanabagi car wairaga Saranpur gi Gangotri da Uma unaba laklami. Uma di luhongdorabani haibagi yamna harauraga leiribani Bilal amuk lakpasida amuk hena nungaizarami. Matam sida Bilal na surprise ama pige ngasidi koirusi hairami. Masi tabada Uma di yamna harauzarami. Makoi ani thoraklami. Uma na nungaibagi wakal na pik thalami aduga Bilal gi koktana atopa wakal amani. Gari se sum thorakpana Bilal na Himachal chatkadaba lambi rom sida thoraklami. Masugi matung Uttar Pradesh ki lambi ama fauraga Haryana romda amuk laklami. Uma di Bilal da wari kaya ama tauri adubu Bilal magi wasi nakong da haptana mahakna sagatliba tamthiba plan asi kamaina pangthokani haibagi wakal amada leiri. Gari se sum thorakpana midangi pung 9 muk taraklami. Weekend oibana Kalesar National Park manaksida tourist yama leirami. Ahanbadadi Bilal na hotel amada evening sima leibagi plan tawrambani adubu mi yamna leibana maram oiraga plan asi change tawrami. Masigi matung Bilal na khara chikpa mafam amada oina hotel yengurase hairami. Uma na suyarami. Lambi asida sum thorakpana mi leitaba mafamda Bilal na car asi anirak khamnaba tawrami adubu Uma hatpagi chapchaba tanja asi phangdabadagi gari asi khamlamde. Matamdi sum thengjilaklami. Hotel thibagi namada jungle gi maikeiromda lakpana haujikti jungle sisu lanthorokpagum oirami. Adubu haujiksu Bilal na Uma hatnaba chapchaba mafam ama thiba phanglamde. Uma hatnabagi damak Bilal kilometer 100 hena gari se thoduna laklabani. Mahaki masasi laitafam ama khanglamde. Haujikti makhoi ani Haryana gi Yamuna Nagar district ki National Highway da yaroklami. Highway sigi manakta laiba lamhang amada Bilal na gari khamlami mambasu yamna mamlami. Bilal na Umada car da romance tawsi hairami. Uma gi mafi marol loinamak lauthok halami amasung masana car gi maning thangba sitchida chatlami. Anobu mawongi intimacy asida Uma di excited oirami. Adubu mahaki excited asi Bilal na seat belt magi ngaksamda yasilakpa asida umang mangkirami. Bilal na aroiba thadana kauri metlami. Uma na nanthoknaba kana hotnarami. Uma masana masabu kanjanabagi tanja amata phanglamde. Bilal na seat belt asi Uma na lengba toklaba kandata thadoklami. Chahi anigi mari Bilal na mikup amada loisalami. Uma hatlaba matungda Bilal gari asi amuk thoba horoklami. Khara chatlaba matungda Bahadurpur khungangi yumsingda mai thanmado uraga Bilal pakat aduna gari khamlami kaigeno harigadi mi amatana mahakpu asiba haksang asiga loinana uba pamlamde. Maram asina upay ama tawraga Umagi asiba haksang kadaida hundoksigi haina khanba horami. Plan asigi matung ina Bilal na numidangi pung 13 minute 15 taba swaida kardagi sa kaknaba thang asi lauthoklammi. Umagi asiba haksang kardagi lautharaga chingduna puraga labukta semba popular nursery da uraklammi. Bilal na haujik tarokadoriba thabak asi sa amana tarokadaba thabak amakhakni. Body asi napi marakta pusanduna thang asina Umagi ngakkaktuna kokka haksanga tongan tahalami. Makok asi cherang amada hapsilaga kargi mamang sitchida thamlami. Umagi masak lotsanaba mafi maru lauthokhanba mangaktakpasi Bilal gi plan amakhakni. Maram asina mahakna thang puduna laklibani. Masagi matung popular nursery dagi kilometer 12 lapna Thoroklaga Haryana gi Kalesar gi Laldang Khai hairiba mafamsida gari khamlami. Aruba khongban gumba mafamsida Umagi makok langthoklami. Kaigino hairagadi lamlaki sana Umagi makok asi chathokkinabani. Mataw asumna mahak mayumda halaklami. Atopa evidencing manghan kinaba Bilal na mahaki phone dagi photo video message loina makakkirami. Masagi matung Uma amadi mahaki phone su format tawthoklami. Police na Uma karigi hatlino haina Bilal da hangbada mahakna hairami madudi Uma na mahakti Bilal da luhongduna ngasigi samasida nupa amagi loinabi oina
mai thangatuna hingba pamlame adubu Bilal na de mahakse time pass amakhak oina lawrami mahangno umagi naitom leiba asigi kudong chaba lawraga tawsinnaba nungsibagi langda thuhallami mahangno umaga pullibasi submatagi mahaki nupa oibagi aram khawrangba adu phangnabagi damaktani nungsiba sasinaduna Bilal gi apamasi maksu fanglami Bilal no umaga khangnai haibasi mahaki imung manungi miyoi ama fawba khanghankide umaga khangnarbasu imung manung tawraga mahaki nupisu yengba hawrami nupi amasu fanglami amasung nupi asiga 2025 ki December ki tang taraga marida nikasu sondoribani mayam se fix tawsilakpadagi Bilal gi miengda uma mahaki polum amo oina uraklami amasung umadagi lapna leiba pamlaklami Bilal na dharma manadaba nupi amaga khangnarami haibagi clue amata mayumda khanghaninglamde umana Bilal na mahaka leibinaribasi submatagi matam lelibani habasi khangba hawraklami kamaina no hairagadi uma hatrikan hapta amagi mamangda 2025 ki November ki tang 18 da uma amasung Bilal luhongbagi matang sida khatnarami masigi matung Bilal na uma magi punsi khongsidagi lauthokhrage haina firep amakhak lawrami Bilal da akiba amakhak leirami madudi umana mahaki mayumda laktuna affairs asigi matangda haidoraktuna mahaki nikada akaiba lakadra haibasini Bilal na uma magini haibada kanasu laite khanglami maramasina mahak hatkhrabasu kananasu thiba lakloi haiba khanglami 2025 ki December ki tang taruk tadi Bilal masa asi laitana laite adubu uma hatkhaba matung mayumda halaktuna nungaina tumlami nongalaga mayumgi miga kari amata thokidabagi mawongda shopping toba chatlami Bilal kari su nachungdana mahaki luhongnabagi sem saba horami Bilal gi nika sondoba nongma watlikanda machegisu nika sonmagi thorom lei numitsidani mahakpu pulisna faribasi pau asi Bilal ga nika tawgodoriba imungsina khanglakpaga Bilal gi imungdagi lapna leikhirami Bilal pulisna fare haibabu mahakpu chairak fangan bahibasi achouba challenge amakhakni maramdi पुलिस की मफमदा लैरिबसी बिलाल मसाना हाइबा मफम दुखकनी मरम असिना पुलिसना टीम अहुम सेमलमी तोंगान तोंगान बा मफम कयादा चट्टुना बिलाल की मयोक्ता एविडेंस यामना कन्ना थिरमी डिसेंबर की तांग 13 दा पुलिस की टीम अमा उमा की मकोक थीबगी थबक तौरमी अतोप टीम अमना बिलाल की लैफम तिदोली विलेज तलाकलमी अतोप टीम अमना मी हाटपदा से नखिबा कार असि कन्ना थिरमी पुलिस की अहानबा टीम सिना थौरी सिनदुना खोंबान सिदा कुमलगा उम्मागी मकोक से थीबगी थबक तौरमी यामना वाना थीरबा मतुंगदा उम्मागी मकोक फंगलमी मसिगा लोइनना थांग अमसुंग उम्मागी फिरोसु फंगलमी अनिशुबा पुलिस के टीमना बिलाल की मयुमदगी उम्मागी आधार कार्ड फोन बिलाल ना मी हाटपदा सेटकिबा फिरोल अमसुंग उम्मादा पीखिबा गिफ्ट सिंग फंगलमी अहुमसुबा पुलिस के टीमना लोतुना थमलंबा कार असिसु फंगलमी मयाम से अमुक फोरेंसिक इन्वेस्टिगेट तौनबा थाखिरमी उम्मागी मकोक फोरेंसिक एग्जामिन अमसुंग पोस्टमार्टम तौबा लोयरगा अरोयबा मथौ मंगम पांगथोकनबा इमुंग मनुंगदा सिन्नखिरमी बिलाल रिमांड कस्टडी की मतम लोयदुना जेल थाखिरमी मसगी मतुंग ताबदी मयामसु हेना खंगबिरबा वफमनी उमागी जस्टिस फंगनबा होटनबदा चाही कया चंगनी हाइबदुदी ngaiminnakhiba tari matang asida ngasigiदी wari asi loisinjarage thank you everyone